ꯑꯩꯈꯣꯏꯅ ꯎꯁꯣꯞꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯨꯕ ꯑꯃꯗꯤ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯦꯟꯖꯟꯅ ꯆꯥꯁꯜꯂꯨꯕ ꯑꯃꯁꯨꯡ ꯆꯥꯕ ꯇꯨꯝꯕꯗ ꯋꯥꯕ ꯄꯣꯠ ꯆꯩ ꯆꯥꯕꯀꯣ, ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯋꯥꯏ ꯃꯪꯒꯟ ꯊꯣꯡꯕꯒꯨꯝꯕ, ꯄꯥꯟ ꯑꯇꯩ ꯑꯇꯩ ꯏꯁꯥꯗ ꯆꯥꯟꯅꯗꯕ ꯄꯣꯠ, ꯅꯨꯡꯁꯤꯠ ꯆꯥꯎꯒꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯆꯥꯔꯨꯕ ꯃꯇꯝꯗ ꯆꯥꯕ ꯇꯨꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯇ ꯂꯦꯡꯁꯤꯜꯂꯒ ꯂꯩꯕ, ꯅꯨꯡꯁꯤꯠ ꯊꯣꯛꯄ ꯉꯝꯗꯕ, ꯑꯗꯒꯤ ꯄꯨꯛꯇꯒꯤ ꯑꯩꯈꯣই ꯑꯃꯥꯡꯕ ꯈꯥꯏꯗꯣꯛꯄ ꯉꯝꯗꯕ, ꯑꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯍꯟꯕ, ꯂꯦꯡꯁꯤꯜꯂꯒ ꯂꯩꯕꯒꯤ ꯑꯅꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯟꯕ, ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯤꯗꯥꯛꯁꯦ ꯁꯦꯝꯃꯒ ꯌꯥꯝ ꯂꯥꯏꯅ ꯐꯍꯟꯕ ꯉꯝꯃꯦꯀꯣ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯆꯥꯛꯈꯨꯝꯗ ꯂꯥꯏꯅ ꯐꯪꯂꯤꯕ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯏꯕꯁꯤꯅꯤꯀꯣ꯫ ꯒꯔꯝ ꯃꯁꯥꯂꯥꯒꯤ ꯄꯥꯎꯗꯔꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯖꯤꯔꯥ ꯌꯥꯎꯔꯤ, ꯁꯣꯞ ꯍꯥꯞꯄꯤ, ꯃꯦꯊꯤ ꯍꯥꯞꯄꯤ, ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯥꯞꯄꯤ, ꯑꯗꯒꯤ ꯒꯨꯟ ꯃꯔꯨ ꯍꯥꯞꯄꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯀꯣ ꯑꯩꯈꯣꯏ ꯆꯥꯔꯤ ꯊꯛꯂꯤꯕ ꯃꯌꯥꯝꯁꯤ ꯗꯥꯏꯖꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠ ꯉꯥꯛꯇꯅꯤ, ꯃꯁꯥꯂꯥꯁꯤꯡꯁꯦꯀꯣ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯎꯗꯔꯁꯦ ꯑꯗꯣꯝꯅ ꯍꯥꯐ ꯇꯤ ꯁ꯭ꯄꯨꯟ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯏꯁꯤꯡ ꯐꯣꯡ ꯐꯣꯡ ꯁꯧꯕꯁꯤꯗꯀꯣ ꯉꯥꯏꯍꯥꯛ ꯇꯤꯡꯉꯒ ꯃꯤꯅꯤꯠ ꯑꯃꯅꯤ ꯇꯤꯡꯉꯒ ꯊꯝꯃꯒ ꯊꯛꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯒꯔꯝ ꯃꯁꯥꯂꯥꯁꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯄꯦꯀꯦꯠꯇꯨꯗꯤ ꯇꯧꯕꯤꯒꯅꯨ, ꯃꯗꯨꯗꯗꯤ ꯃꯈꯣꯏꯅ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯁꯦꯝꯃꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ, ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯌꯥꯔꯤꯃꯈꯩꯗꯤ ꯌꯨꯝꯗ ꯁꯦꯝꯕ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯁꯤꯟꯕꯤꯒꯅꯨ, ꯑꯃꯗꯤ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒ ꯊꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯊꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯤꯅꯤꯠ 10-20ꯗ ꯑꯗꯨꯝ ꯐꯕ ꯉꯝꯒꯅꯤ꯫ ꯌꯥꯝ ꯐꯕꯅꯤ ꯃꯁꯤ꯫ ꯑꯗꯨꯒ ꯒꯔꯝ ꯃꯁꯥꯂꯥ ꯗꯥꯏꯔꯦꯛ ꯄꯥꯎꯗꯔꯗꯨ ꯂꯩꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯂꯧꯕꯤꯔꯣ, 1 ꯁ꯭ꯄꯨꯟꯒꯤ ꯆꯥꯡꯀꯣ, ꯑꯗꯨꯒ ꯖꯤꯔꯥꯁꯤꯁꯨ 1 ꯁ꯭ꯄꯨꯟꯒꯤ ꯆꯥꯡ, ꯁꯣꯞꯁꯤꯁꯨ 1 ꯁ꯭ꯄꯨꯟꯒꯤ ꯆꯥꯡ, ꯃꯁꯤꯁꯦ ꯄꯥꯎꯗꯔ ꯑꯣꯏꯅ ꯑꯗꯣꯝꯅ ꯁꯨꯒꯥꯏꯔꯒ ꯊꯝꯕꯤꯌꯣꯕꯀꯣ꯫ ꯑꯗꯨꯒ ꯄꯥꯎꯗꯔꯗꯣ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯆꯥ ꯑꯣꯏꯅ ꯂꯣꯜꯂꯒ ꯊꯛꯄꯤꯌꯣꯕꯀꯣ꯫ ꯃꯁꯤ ꯊꯛꯄ ꯃꯇꯝꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯛꯄꯤꯌꯨ꯫ ꯑꯗꯣ ꯑꯗꯣꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ, ꯑꯩꯈꯣꯏ ꯁꯣꯞꯁꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒꯁꯨ ꯆꯥꯅꯩꯀꯣ, ꯆꯥꯕ ꯇꯨꯝꯃꯦ ꯍꯥꯏꯗꯅ꯫ ꯑꯗꯩ ꯖꯤꯔꯥꯁꯤꯁꯨ ꯖꯜ ꯖꯤꯔꯥ ꯀꯥꯏꯅ ꯃꯥꯔꯀꯦꯠꯇ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯪꯉꯤꯗꯅ, ꯆꯥꯕ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯑꯩꯈꯣꯏ ꯊꯛꯅꯔꯤꯅꯦꯕ꯫ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯗꯣꯝꯅ ꯑꯗꯨꯝ ꯄꯥꯎꯗꯔ ꯁꯦꯝꯃꯒ ꯊꯝꯕꯤꯔꯒꯀꯣ ꯊꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝ ꯃꯔꯨꯁꯤꯁꯨ ꯌꯥꯝꯅ ꯆꯥꯕ ꯇꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠ ꯑꯃꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫